मरोइबा पाव हानगी यूनियन होम सेक्रेटरी अजय कुमार भला मणिपुर की 19 सुबह गवर्नर होइना ngasi इम्फाल की राजभवन दा वासक लौख्रे प्राइम मिनिस्टर लाक्ट्रबसु लेंगाक असिना मसागी मथौ फजना पांथोकलबदे इरांग असिगी वारोइसिन पुरकपा याय हाइना कांग्रेस वर्किंग कमिटी की मेंबर गायखांगम न फोंगदोख्रे नेशनलिस्ट कांग्रेस पार्टी एनसीपी की माइकैदगी लमदम असिदा लोइसिनदना लैरिबा इरांग असि अथुबदा लोइसिनबा ngamnaba point 8 यावबा डिमांड अमा सेमदुना लैरे हाइना एनसीपी की नॉर्थ ईस्ट इंचार्ज संजय प्रजापति ने फोंदोख्रे अमसोंग सिक्योरिटी फोर्स न WY tablet पुदुना सलंबा मणिपुर पुलिस पर्सनल लमा फागत पंगंबगा लोइनना खुलाई क्यासु फागत पंगंख्रे खुरुमजरी ISCOM मणिपुरी पाव मीडियम ताबिरी बखवाई पुनमकपु तरामना ओक्सरी हजि पाव संदोकना पिजरी हानगी यूनियन होम सेक्रेटरी अजय कुमार भलाबो मणिपुर की 19 लक्षुबा गवर्नर ओइना ngasi इम्फाल की राजभवन दा वासक लौख्रे महापु स्टेट असिगी गवर्नर ओइना हाई कोर्ट ऑफ मणिपुर की चीफ जस्टिस डी कृष्ण कुमार ना अरोन अथुक ngak na वासक लौखे राजभवन की दरबार हॉल दा पांगथोखिबा वासक लौबगी थौरम अदुदा मणिपुर के चीफ मिनिस्टर एन बीरेन सिंह काउंसिल ऑफ मिनिस्टर्स MLA सिंह राज्य सभा की MP लेसेंबा सना जाउबा ओपोजिशन की लुसिंगबा सिंह ओइना ओक्रम इबोबी MPCC की प्रेसिडेंट कैसाम मेघा चंद्रा चीफ सेक्रेटरी सिक्योरिटी एडवाइजर DGP आर्मी अमदी असम राइफल्स की मकोक थोंबा ऑफिशियल सिंह अमदी मरी लेनबा कयाना सरुक याखे अजय कुमार भला वासक लौब लोइरबा मतुंगदा राजभवन मनुंगदा महाकी मफमदा मणिपुर राइफल्स की माइकैदगी गार्ड ऑफ ऑनर पीदुना इकाई खुन्नबसु उठखे वासक पर लोइरबा मतुंगदा पाउमी सिंहना हौखिबा डिसेंबर की तांग 38 दा एन बीरेन सिंहना पाउमी सिंहगा उनबा अमदा महाकना मणिपुर की मियामदा लाले एपोलॉजी तौजरी हाइना हाइखिबा वहाय अदु करी करंबा थबक चीफ मिनिस्टर न तौरुबगी नो हाइना हंखे मधुगी पाउखुमदा एन बीरेन सिंहना नुमित अदुदा महाकना फोंदोकिबा वाफम अदुगी अर्थ खंगदबा मरै येतनिंगबा खरना लाना हनबने हौजिक लमदम असिदा इरांग असिना मरम ओइरगा लैफम साफम खंगद्रिबा सिंह असि लैंगाक अमा लैना चीफ मिनिस्टर अमा ओइना मधुदा थोख्रिबा मयाम अदु नुंगाइते हाइबने मधु पुनमक अमना अमाबु ngakminnasi masida politics tawriba kangbu adu irang pamliba kangbu singni haina n biren paukhum pikhe tungda n biren singna manipur gi oina ngasi wasak lokraba ajay kumar bhala ase manipur gi maramda munna khangba misak ama oibana mahakna lamdamasigi tungi yaifana bathabak sungsoi soidana pangthoklakani haibagi thajaba phongdokhibaga loinana manipur miyam loinana manipur lenga ki maikaidagi ajay kumar bhala gi mafamda taramna okpa phongdokhi Jai Balaji Masi Amna Kwigi Home Ministry da India Pumbagi or particularly upon Manipur ki North issue Fazana Khangba Manipur ki issue Fazana Khangba we am committed over personally ma laiba mana governor ne la costa sunfu shwena Manipur da Santi ki lambi da ahongba soba malakani hebe thazaba le numitni thani hebe doni mara yetni yela I madam de aigi apology to Karino have Kangaba. Humanity. Mapun Simangraba, Levam Savam later Mayam do, Sakar Amalay, Siamoina, later Matopa Mayam to get Mayam do. Say Mayam Toina. 11 September to go. American in terrorist or go to Gaga meet the Shinkano Shirido. Israel get Hamas Mayam, Sangal, Galishim, someone in Farga Purga, Sanga Halamido. I don't but talk about human against humanity talking about Mayam the book. Madu they give Mayam to Dina. Madu Lungaiti, Madu Punamako, Madu Quay, Amana Lungaiti. I don't know I beg you any. Prime Minister Laktrabasu lengak asina masagi mathau fazana pangthoklabade irang asigi waroisin purakpa yai haina Congress Working Committee gi member gaikhangam na phongdokre wafam asi mahak na ngasi Congress bawan na pangthokhiba pawgi mifam amada phongdokhibane pawmi singda mahak na makha taraduna oidaba wabu hanjin samarak nganglabadi asumba oina khali hainaba adu tarakadra haibadagi ngasigi pawgi mifam asida sengdokna bagi tanja ama lobane
Chief Minister Nongthombam Biren Nalusingba Lengak Asina Tawgadaba Mathodangdi Tawdraga Mingonda Tainaduna Blame Game Sanaduna Labor Sitokpiu Constitution Piba Daita Singdi Fazana Pangthoktraga Opposition da Tainaduna Labor Haiba Ase Manipur di Handak Fazana Tokle Masagi Inkoladu Atopa Kangbu Amana Loksinduna Lairaba Pauba Mapu Aduna Karigumba Amata Haida Labor Haiba Si Karigino Haina Hangbaya Bawahangne Miamna Hangliba Wahanga Sisu Masimakne Hauzik Faubagi Oinadi Masigi Pakum Fangdre Constitution Piriba Power Duty Amadi Function Bo Lengak Asina Bandop Thamkiba Dauna Tauriba Si Yamna Laibak Tibane Paliba Lengak Asi Tauna Lehaningi Mathodang Pangthok Haningi Haizabane Handak Lengak Asina Makong Mari Mathong Mamai Kangdaba Amadi Makok Mamai Samnadaba Wafam Kaya Fongdorpa Asina Sengdoktaba Yaraktaba Haiba Adu Oire Mamang Thakta Thokiba Naga Kukigi Irangda Prime Minister Lakibra Lau Haina Demand Taukibra Haiba Wahangama Hanglakpa Thengnare Adubu Hauzi Oriba Wathogasiga Naga Kukigi Wathoka Ani Asi Khetnai Naga Kukigi Irang Adudi Ethnic Crisis Nate Lalhoba Masel Khanarakpadagi Madu Ethnic Crisis Malhan Kibane Naga Kukigi Irang Adu Thokiba Matamaduda Matamadugi Lengakna Peace Committee Semduna Khul da Chatuna Aikoi Khatnaba Yavanate Aikoi Mama Mapa Amatana Pokpa Manipuri Masangaktani Haiduna Peace Initiative Mapung Fana Loke Mathodang Fazana Pangthoke Isamak Yauna Reconciliation meeting kaya da sarugyake wathok adu karigumba lalhoba masel natadana tasengna kanglup anigi miyanggi marakta thokpo oiramba tarabadi irang adu hapta ani fawba chatlamoi handaki city chief minister amadi atopa minister MLA singdagi hauraga makhong phawba kaitharak labani minister MLA kaya imphal da leiba yadadana Jena Krabani Masigi Wathok Asi Thoklaba Fawbada Hauzik Fawbada Peace Initiative Laudana Kuki Amadi Maidagi Leader Singi Manakta Chatlaga Peace Initiative Laurabra Haibase Hangbayaba Wahangne Peace Committee Semle Hairabadi Committee Asigi Matho Pangthoklabara Lengak Asina Matho Pangthoktana Tumina Leibadagi Prime Minister na Laktuna Yengsinbiu Haina Miyamna Haurakpani Haina Fongdokki Thoklaba Wathok Ase Imphal the minister MLA sing leja sina kra masig wathok asi thoka phawda peace initiative laudana kuki gi attention sing gi leader sing punna MLA ben sing chalana masig peace initiative laudana jitalabra ai ta da bari khangde chemi thabak tawra ba peace committee sem gi bada modu thabak an pangthok obra pangthok te sibai photha thari bami la amok thari central force kai tawgada mathau magi profit instruction leitabagi laga sida phole hanja thamjagre khadabadu khami bhota hodong na ngari chabu yengu ha ngari chabu yeng le yado thajel ai sibai singse kai gi la ino ha hau khre hoji de ngasi de gi helop mi do action matik chan laguni ha kana helam henu ngani Nationalist Congress Party NCP gi maikai dagi haujak lamdam asida loisindana leiriba irang ase athubada loisinba ngamnaba point taret yawba demand ama semduna leire hairiba demand taret yawba warol ase NCP President Praful Patel Maharashtra Deputy Chief Minister Ajit Pawar yauna Prime Minister Home Minister da pishilagani masiga loina na Manipur gi anoba governor da su pishilagani haina NCP gi North East Incharge Sanjay Prajapati na phongdokhre numit nini gi khongsata Imphal da thunglabaga NCP Manipur Unit ki President Hanagi Wangoi SC gi MLA Salam Joy gi yumda pangthokiba pawgi mifam amada Sanjay Prajapati na makhatana haikibada Irang asina Manipur da sokhaliba kaya asibu athuba matamda makhatana sokhandana bataksin gane masigi mathakta Manipur gi lifeline oiriba Imphal Dimapur amade Imphal Jiribam lambi ani asida ngaihak leitana ayetba kaya ama piriba sing asisu athubada loisinna wafam sing taksin gane NCP na mikhal gidama pungning wakhal thadabagi matam oidre haina lawi party sina lumna lawriba wafam haibabu lamdam asida ingtapa purakna khotnaba asina oigane Masiga iroinana party asigi oinadi makhadagi semgatnaba khotnari haina Sanjay Prajapati na phongdokhi हमारी पार्टी का मुद्दा जो विशेष रहेगा कि मणिपुर की जनता को न्याय मिलना चाहिए और मणिपुर में जो फ्रैक्शन फैला हुआ है शांति पीस हमको चाहिए और
आने वाले चुनाव के लिए अभी हमने खाका तैयार कर लिया है कि हमने स्टेट की पूरी बॉडी जो है, हमारे 6-7 डिपार्टमेंट हैं, जैसे महिला मोर्चा हो गया, यूथ हो गया, स्टूडेंट हो गया, किसान मोर्चा हो गया, माइनॉरिटी हो गया, एसटी एससी हो गया, उस पे हम लोग काम कर रहे हैं। अभी हम इलेक्शन की बात नहीं कर रहे, अभी हम ऑर्गेनाइजेशन पे काम करेंगे। 25 के अंदर में ऑर्गेनाइजेशन को हम जमीन पे धरातल तक लेके जाएंगे, ब्लॉक तक लेके जाएंगे, प्रखंड तक लेके जाएंगे, क्योंकि जब तक हमारा ग्रास रूट मजबूत नहीं होगा, हम इलेक्शन की बात ना करें तो अच्छा ही होगा। WY tablet puduna chatlamba Manipur police personnel lama ngarang faba ngamkhre Manipur police na pharaba police personnel adugi maming MD Abdul Matalib kawi MD Abdul Matalib na KG taraga gram anirongi oigadaba WY tablet sing adu palel mamang laikai dagi Kaksing district tamna puraga lakpagi lambida fakhibani Nakal Amaromda Numit Asimaktada Manipur Police na Lona Tinkraba Lalhaulub KCP PWG Gadriyama Fabangam Kray Faraba Gadriya Dugi Maming Mayangbam Momosa Maitai Zahini Funitoy Laifamna Kaksing District Manung Sanalaiba Bizoipur Mathakle Kaidagini Mayangbam Momosa Maitai Dagi Mobile Phone Amasuri Cover Tawangam K. Security Force na Sing Amadi Tampaki Singaningai Oiba Mafam Sing the Thibu Humaki Tabak Makasa Tharakpada, Jurasanpur District ki Saibo, Village Forest Area Dagi Kulaikia, recover Togangam Kray, recover Tauraba Kulai Singadudi, Magazine Yauba, SLR Ama, SBBL Country Met, Ahum 9mm pistol, Magazine Galoinana Ani, 7.62mm live round Ahum Amadi, SBBL Gi Kapayariba, Nongmai Maru Taretni. Lona Tinkraba KCP PWG Anti-Drug Task Force na Mayai Kabanisa Heroin number 4 season naba Mioy Kuntra Taret Thawbal District ki Usoi Pokpidagi Fagatuna Punna Wakal Tamina Kre Hairi KCP PWG na Thadorok Sero Lamana Hai Naha Oiriba Tungi Yumbirel Kaya Drug ki Ibakta Iraq Naduna Lamdam Asibu Maham Tarakliba Mioy Singi Laifam Orakliba Asi Aikoina Khangna Zatpagi Tangai Fadabalai Maramasina Drug Talai Surabanaha Kaya Kalhoba Haibasi KCP PWG Tangai Fadraba Taudangne Makhatana Loop Asina Miyanga Loinana Drug Talai Churabasing Kanbagi Tabak Paikatpada Miyam Nasumateng Pangbiu Haina Party Sigi PRO Singkai Ngan Bana Kuyek Piduna Thadorok Paserol Amana Pauzel Lakli Richter scale 4.1 yona ngasi Myanmar amadi Manipur gi lonaba mafam amada yuha hakre ngasi ayupung taraga minute ahum satpa matamda hakhiba yuha aduna Manipur gi mafam kharadasu nikhankhi haina National Center for Seismology na social media da thagalapa post amada hairi ningsing bayai ngarang su Churachandpur amadi Tamenglong da Richter scale 3.1 amadi 3.8 ki changda yuha hakhibani Democratic Students Alliance of Manipur Desam Jiribam District Council Nasinduna Desam Jiribam District Council gi Babupara Jiribam Dalaiba Office Tangase The Impact of Present Crisis on Education in Manipur Haiba Thimda Desam gi Kunhumdoi Suba Foundation Day of Democratic Students Alliance of Manipur Desam gi Safung Kiba Kumon Numit Mapung Fana Pangthokre Ngasigi Thoramasida Ethno Heritage Council Jiribam District Council ge Advisor Hamum Dhoni Mitai Democratic Students Alliance of Manipur Desam Jiribam District Council ge President Thoksom Santos Women Association for Socio-Economic and Development Jiribam District Council Waset ki President and Nivarani Devi Ethno Heritage Council Jiribam District Council ge President Sanjam Sainik Kumar Singh Amasung Founder, Executive Member Singh, Desam Head Office ki Deputy Secretary Education and Academic Affairs, Lisingani Ahungi, Wahingbam Premsan, Haiba Mioy Singh na Athoiba Mitunglen Singh Oiki.
Universal Friendship Organization UFO Sajal Academy gi sahi khuding gi sathaduna lakpa nongpok sekmai da leiba nongpok ningthau khurumbagi thorum ama ngarang waksing gi nini panba numita pangthokre thorum aduda Manipur gi mafam kya dagi lakpa UFO gi members sing na saruk yaduna pangthokhe loinana thorum asiga mari lenana lamda masida khundamina ri bamiyam gi mafam da yaifa paujel su pirakle anauba sahina lakpada mamang sahi lisingani kun mari da thokhiba amaga hatnar sunaba nuksina daba amadi aikhoi masal gi marakta yeknaba thamlamba sayet naba sing leiramba punamak adu lising ani kun mangana lakpada sayet naba sing loisin khiduna saukhatpa yaifaba amaga nuksi sanana ingsikna lan leitaba maitrapak ama oiminarasi haina Universal Friendship Organization UFO gi maikai dagi miyam da paujal pirakle Haukiba kumja lising ani ga kun mari gi December gi tang kun taruk tagina kun nipan fauba Kolkata gi Khudiran Anushilan Kendra West Bengal da pangthokiba 8 India TIA International Taekwondo Championship 2024 amasung December 2024 gi tang kun nipan dagi kun mapan fauba Sri Vishuddha Saraswati Vidyalaya Kolkata West Bengal da pangthokpa manga suba National Open Kyorugi and Pumse Taekwondo Championship listing ani kun marida Laima Pokpam Yaikhomba Midai Apokpa Laima Pokpam Romi Sagolban Maino Leirakta Laibana Championship ani asida gold medal amasung silver medal laurakpada Young Pillars Union Sagolban Maino Leirakna Thadorokpa serol amada hainingai leitana nungaiba phongdorakli amasung tungda lakadaba championship singdasu hena mai pakpa purakpa oirasanu haina club asige mai kaidagi paujel yaifa paujel pirakli Oriental Scopes all ama ngasi ayuk paiba ngamdana taraga leirambadagi singjamai Mongkhang lambidagi dhimi nongmai kapam na rescue tawkhre paiba ngamdraba Oriental Scope all adu treatment tawraba matung mafam saba masagi leifam thiduna kangla manungda thadokre hairi Churachan Maharaj ki sanaya thang matungina Lairen mayum ibungo halsingna Induna kumjali singamaga jamapan kun mangada leibak pungzau thinduna sana konongda lamdamasigi ihan hanba Manipuri lolgi drama Narasing awangamba sanakhe Manipuri lilagi manglamsat hangatna yengbada kumjali singani kun manga ase Manipuri drama gi khongsat sahi sama mapung farakle maramasina Critics Forum Manipurna kumjali singani kun manga ase Manipuri drama gi chama suba sahi kumon haina minthonduna tongan wa thoram kaya pangthoklagani haina forum asina thadorokpa serolamana khangalagle Langmaidong Higher Secondary School Langmaidong gi Satra Singhi Maikaidagi Principal Dr. Urmila Khetri Mayungi Mathakta complaint lakpadagi Desam Kaksing District Council na school du changsinduna field visit chatlubada Principal la amdaba yauna tongan bahiram kayada Sothanaba maram oire Desam Kaksing District ki Maikaidagi Warisanana bahaiba matamda pakhom fazana piraktaba amadi haukiba kumjalising ani kun marigi November thagi ahanba sewal dagi hauraga ngasi fawa school da laktaba asina school gi academic asi phone gi khuthangda chalairakpagi fiba mamada lakpana maram oiraga school gi academic ta asoiba kya lakle maram asina Desam Kaksing District Council gi maikaidagi hayeng January gi tang ahum phawba matam piri masida Principal Dr. Urmila Khetri Mayumna matam sana laktaba tarabadi Desam Kaksing District Council amadi Langmaidong Higher Secondary School gi mahiroi singa khusamnaduna oza sibu matam chupagi oina boycott tawba amadi mari leinaba authorities singda che tharagani haina Desam Kaksing District Council gi President Fongdorakli Loisalakpada maroi bapau amuka hana pizari Hanagi Union Home Secretary Ajay Kumar Bhala Manipur gi 18 suba Governor oina ngase Imphal gi Raj Bhavan da wasak lokre
Prime Minister Laktrabasu Lengak Asina Masagi Mathau Fazana Pangthok Labade Irang Asigi Warashin Purapa Yai Haina Congress Working Committee member Gai Khangam na Phongdokre. Nationalist Congress Party NCP gi maikaidagi lamdam asida loisindana lairiba irang asi athubada loisinba ngamnaba point taret yawba demand ama semduna laire haina NCP gi North East Incharge Sanjay Prajapati na phongdokre. Amasung Security Force na WY tablet puduna chatlamba Manipur Police personnel lama fagat pangambaga loinana khulai kya su fagat pangamkre. Hausi fawagi ISCOM news na pizza Manipuri pang matang asil loijare mineng tabiri basing bamukana khurumjari.